Incredible Story Manipur na ngasisu aigi nungsiraba viewersinggidamak 2023 da release tawkiba horror thriller amadi mystery da base tawba Monster gi movie puduna laksari. Movie asina phangkiba rating khara pallabada IMDb rating da 10 gi manung da 7.8, Rotten Tomatoes da 96%, Google users na 93% like pikiba movie amani. Movie asi 17 May 2023 da release tawkiba movie amani. Movie asigi director Hero Kazu Koridana oiri. Movie asigi box office collection na $20.7 million oiri. Fare adudi mayam movie asigi samlappa wari amadi movie asida saktam langlibi pandabida movie romdo oina mai onsilasi. Movie asina horakpada aikoina spec uppa makoi yamna songba masak khangdaba nupa amana skunsingi mamangda magi gari adu tapna adumak thauduna leiriba adu aikoina uba fangi. Aduga magi mawong asi kari tawribano haiba haujik faubagidi aikoina khangba ngamdri. Adubu angang ani khaktamak mayumda skundagi halliba adu mana urami. Angang ani asi hek ubadagidi angang ani adugi matungda magi gari adu tapna adumak inaba horaklami. Angang ani adusu skundagi mayumda asum lakpa matamda gaming zone ama thengnabadagi mafam aduda changsinduna game sanaduna leirami. Makhoi anina mafam asida teddy bear amabu fangnabagi-damak game amabu sanarami. Adubu makhoi anina sanariba game asida mai pakpadi ngamlamde. Game asi mai pakpa ngamdaba asida makhoi ani aduki matig yamna sauninglami. Adubu upai leraroi khaladuna mayumda hannabagi-damak makhoi ani amuk thoglakami. Adubu angang ani asigi manungda machi oiriba Alana nadi game asi amuktanga sanarukige haiduna amuk hana changlaktuna game adu sanarami. Adubu magi mopwanupa adudi mapanda thokhrabani. Alana na game adu sanaba matamda handakmuksu mai pakpa adu ngamlamde. Asidagi masu mayumda hannabagi-damak mopwanupana leihouba maikai adomda laami. Adubu mana thoglakpa matamdadi magi mopwanupa adu mafam aduda leiramde. Mopwanupana leiramdaba adu uba matamda Alana pakhatpa faurami. Aduga akoiba aduda mopwanupa adubu kadomda chatkrage haiduna yenglakpa matamda magi mopwanupa adudi mafam aduda leiba uramde. Asumna akoiba aduda Alana na koyeng yengduna leiringai magi mopwanupagi makhol adu taraklami. Mopwanupana laubagi makhol aduda Alana su kadomdano haiduna yenglakpa matamda ngasaigi makhoigi matungda car thauduna inarakhiba nupa aduna magi mopwanupa adubu garigi digi manungda hapchanduna leiriba adu urami. Asumna hek urakpadagi Alana su akoiba aduda makhoigi mateng pangbinabagi-damak cheladuna koilaw lauduna leirami. Asumna tawba asida kidnapper nupa aduna su Alana adubu tanaduna pharaga maga loinana mopwanupa adusu garigi digi manungda hapchankhirami. Aduga kidnapper aduna gari adubu thauduna mayum tamna laami. Mayum hek yorakpaga garigi digi adu hangdoktuna kidnapper aduna Alanagi mopwanupa ripal adubu lauthokhtuna mayum manungda pusankhirami. Adubu hojiksu garigi digi manung aduda Alanadi yauduna leiribani. Alana su garigi digi manung adudagi nanthoknabagi-damak mafam aduda makhongna kauba koilenglengba tawrami. Asumna tawba asida mafam aduda machin tumba pot amabu thengnarami. Machin tumba pot adu sijanaduna makhutta pulliba adubu nanthoknaba yamna kanna hotnarami. Aduga nanthokpasu ngamlami. Asumna tawba asida magi makhut adudasu khara sokhirami. Aduga mamaida machinda phajalibasing adusu loina lauthokami. Adubu hojik mamai machin khumlambasing adu lauthoklebasu garigi digi manung asidagi nanthoktabadi yadrabani. Adubu garigi digi adu makhutna inkhattuna yengluba matamdadi hangduna leirami. Maramdi mana ngasai lengba otpa kauba tawba matam aduda garigi digi asi mathanda hangkhrabani. Gari maning adudagi thoklaktuna ma mafam asi thadoktuna chenkhinabagi-damak tawraklami. Adubu magi wakhanda hojik magi mopwanupa asi kidnapper asigi makhutta leiribani. Maram asina ma mopwanupa asibu mafam asida hundoamduna mayumda mathanda chatkhiba haibasi mana su pamlamde. Mopwanupa adusu kannabagi-damak mana yum manung aduda amuk changlaklami. Yum manung aduda mana yamna cheksanna killer adubu udanabagi-damak yamna lotna changlaklami. Aduga yum manung adugi kitchen da yoraklaba matungda kidnapper nupa adusu mafam adugi akoibada koichatchattuna leirami. Kidnapper aduna mafam aduda koichatchattuna leiba adu ubadagi Alana su kitchen adugi cabin amada changshinduna lotlaga leirami.
Alanana sangsanlaga leiriba mafam aduda crocos kaya marom amasu leirami adubu mahak kirabasu kidaba saduna machil adu mensanduna khanglaga leirami kidnapper aduna thokibagi makhol adu taba matamda Alanasu mafam adudagi mopwa nupabu thinabagi damak tapna thoklaklami adubu kidnapper adu amuk hanjinduna kitchen manung aduda changlakpa matamda Alana adu lotpa nanghodraduna thong amagi marumda lottuna leirami aduga kidnapper adusu Elanana leiriba mafam adomda tapna changakpa horaklami kidnapper aduna Elenabu hek ugadauba khajikkhakta ngairaba matamda doorbell aduda kanagumba amana khinglaklami asidagi killer adu Elanana lotliba adu udabida doorbell khinglakliba maikai adomda chatkirami aduga kidnapper aduna thong adu hek hangtokpa matamda nupa amana kidnapper adugi mafamda box amabu piraklami box adu pusalaktuna kidnapper adusu manungda amuk changlaklambi asumna leiringai matam aduda Elanagi mokpa nupa ripan adu yamna kana lauraklambi asidagi kidnapper adusu ripanna laurakliba maikai adomda tapna kakhirami aduga Alanasu mokpa nupana laurakliba maikai adomda chatnabagi damak tapna thoklakpa matamda kidnapper adu amuk mafam aduda kumakbadagi lotpa nanghodraduna dining table makhada changsinduna lotlaga leirami adubu kidnapper adu Alanana leiriba mafam aduda changlaktabi atopa mafam amada chatkirami killer aduna asumna chatkringaigi tanja asi lauduna Alana adu mopwa nupana laurakhiba makhon taba mathak adomda laami adubu mana mathak aduda yorokpa matamdadi mafam aduda room kaya marom ama leirami maram asina magi mopwa nupa adu karamba roomda leiribano haiba Alanana khangba ngamlamde asidagi Alanasu magi mopwa nupa adu karamba roomda leiribano haiba adu yengnabagi damak roomsing adugi thong adu hangtoktuna yenglaklambi aduga nakal amaromda makhada killer adu kitchenda laktuna chanaba kharabu semduna leirami aduga chanaba singasi ripangi damak mathakta amuk puduna karaklami kidnapper aduna karakpagi makhol adu taba matamda Alana adu room amagi manungda changsinduna lotlambi adubu mana changluriba room asi uba matamda Alanagi masada yamna pakhatpa amadi akiba kaya marom faurami maramdi room asigi mafam khudimakta igi ngakta ngaiduna leirami aduga mafam asida chainsaw amasu taduna leiramlibani aduga mafam asida camera amasu set tawduna leiribani mana asum akoiba aduda yenglakpa matamda phamung amagi makhada karigumba pot ama lei haiduna chingthoktuna yengluba matamdadi mafam aduda angangi asiba body leiramliba adu urami asiba body adu uba matamda Alana aduki matik yamna pakhal aduna mafam adudagi maning hantoktuna leirami asumna leiringai kidnapper nupa adusu ripangi damak chanaba khara adu piramba loiraduna makhada kumge haiduna tawba matamda room amagi manungda mai thanduna leiriba adu urami asidagi kidnapper nupa adu masada chingnaba ama fawraduna room adugi manungda yamna section lakammi aduga Alanasu kidnapper nupa aduna mafam asida changlakpagi makhol adu taba matamda asiba kaya marom ama leiriba marak aduda hipchanduna leirami aduga kidnapper nupa adunasu room adugi akoibada kanabu leige haiduna check tawba horaklami aduga upu manungdasu upugi thong adu hangdoktuna check tawrami aduga bathroom kaikaidasu changduna check tawduna leirami kidnapper nupa aduna bathroom manungda changduna check tawringai matam aduda Alana adu yamna hayya singna thoklaktuna killer aduna hangduna check tawramlaba upu amagi manungda changsinduna lotlammi maramdi kidnapper aduna thoklaklaba matungda upu adudadi amuk hana check tawraktanabani asidagi kidnapper nupa aduna su khalami adudi tawriba thodoksinga si magi wakhana oiramlani haiduna amuk makha aduda kumlaknabagi damak asiba angang amaga loinana chainsaw adubusu puduna kumkhirami kidnapper nupa aduna kumkhriba adugi matungda Alanasu kari tawribano haibadu yengnabagi damak atopa room amada tapna changsinduna kidnapper nupa aduna tawriba sing adu yenglammi kidnapper nupa aduna asiba angang adugi body adubu chainsaw adu paiduna makak kakthalami aduga body gi organ sing adu loina lawthoklaba matungda doorbell khinglakiba nupa aduna pirakhiba box adugi manungda loina fajana hapchalami tawriba matawsing asi uba matamda Alanadi masada thukatpa amadi pakhatpa kaya marom ama fawrammi adubu pakhatlabasu makhon thoktanabagi damak machil adu mensanduna kaptuna leirami kidnapper nupa aduna angang adugi organ sing adu fajana lawthokpa loiraba matungda box manung aduda hapchanduna chinglaga puthoraklaba matungda doorbell khinglakiba nupa adugi mafamda amuk pikhirami hairiba thabak sing asi loiraba matungda ma thariba sofa amada longna hiptuna tumduna leikirami tawriba sing asi ngasaidagi Alananadi lona yengduna leiribani aduga magi wakhandasu khalami adudi hojik
किडनैपर किलर नुपा असी तुम्खरबनिना मागी मौपा नुपा असी कनबगी मतम असी हौजिक चप चारे हाइदुना मरम असिना मागी मौपा नुपा असिबु कन्नबगी दमक किडनैपर किलर असिगी ममांगदा थारिबा टेबल असिदा लेरिबा सो असिबु लौनबगी दमक यामना तपना संगसेलक्लमी अदुगा सो असी लौनबा तौबा मतमदा सोइबदगी अलानाना मखोल अमबु थोखिरमी मखोल असी हेक्ताबदगी तुमदुना लेरंबा किलर नुपा अदु हौगलक्तुना अलानागी मखुत अदुदा ताप लाउना फारई असुमना तौरक्लिबा असिदा अलानासु यामना पाखलमी अदुबु मथवाई अदु हिंगनबगी दमक किलर नुपा अदुगा यामना मुक्नरमी अदुगा मखुत अदु नाथोक्तुना युम अदुगी मथक्ता यामना कन्ना चेंसलक्लमी अदुगा रूम अमगी मनुंगदा संगसिनदुना रूम अदुगी थोंग अदु लोनसनखिरमी अदुगा रूम अदुगी थोंग अदुदा टेबल चौकरी कया मरोम अमसु किलर अदु चंगकपा ngamdanabagi damak ngaksinduna thanami adubu killer adusu mafam aduda laami aduga alanana londuna leiriba thong adu killer adugi mafamdadi yum asigi room khudingmaki so loina leiribani maram asina so adubu hangtoraktuna alanana ngaktuna thamliba pochai sing adubu namdana namkhainaba tawraklami adubu alana su killer aduna lakpagi makhol adu tabadagidi masu killer adugi mathakta attack khara tawnabagi damak sem saduna leiribani killer adusu namdana alanana leiriba ka adugi thong adu yamna kana namkhairami aduga room manung aduda changlakpa matamda mafam aduda leiramba chokri ama paikhatuna alanana killer adugi mafamda tharami aduga alana su mathwai hingnabagi damak room adudagi chenthораktuna kitchen da leirami aduga kitchen aduda leiramba thang macha amabu paiduna leirami killer adusu alanagi matungda tanaraktuna kitchen aduda yoraklami aduga kitchen manung aduda alana adubu phanabagi damak killer aduna khonarami adubu killer adusu alanagi makhutta thang ama paiduna leibanina yamna kana chaksinduna phabadi ngamlamde aduga killer aduna alanagi mafamdagi thang adu munnaba tawba matamdasu alanana mafam aduda leiramba ising asaba kharabusu killer adugi mafamda haijalami aduga killer aduna alanagi makhuttagi thang adu munnaba tawba matamda alanana su killer adugi makhutta thang aduna lelami asumna tawba asida killer adu aduki matik hena sauraklami aduga alana adubu namdana farage haiduna changsilakpa matamdadi ngasai haidokhiba ising aduda killer adu nanthuduna makok adu table amada jaisanduna wanthakirami asumna wanthakhiba aduda alanana su killer adu sirabra haiduna yengnabagi damak manakta changsilakpa matamda khanghaudana killer adu hogalaklaga alana adugi makut adu phanaba tawraklami asumna hek tawrakpa asida alana su khangboi lakpoi masabu ngakthoknabagi damak mana pairiba thang aduna killer adugi mabukta thinduna killer adu mafam aduda hatokhirami asumna killer adu hatpa loiraba matungda alana su magi mopanupa ripanbu thadoknabagi damak room aduda changduna yenglaklami room manungsing aduda changduna yenglakpa matamda alanana angakpa posak kaya marom amasu thengnarami mafam asida alanana thengnariba posaksing asi angangi pochai ngaktani killer aduna pharaklaba matungda angangsing asigi pochai asi mafam asida loina thamba oirami alanana ripangi kada changdringai mamang mapanda gari makhol ama tai haiduna yenglakpa matamda killer nupa aduna thorakhiba adugumba gari chap manaba ama yum asigi mamangda thaujalakliba asi alanana urami lakliba gari adudagi nupi amabu kumlaklami aduga makhuttasu asa thak kaya marom ama paiduna laklibani nupi aduna yum adugi manungda hek changlaklaba matungdagidi killer adubu kauba horaklami adubu killer adudi hojik alanana thangna thinduna hatkrabani maram asina killer adunadi karigumba paukhum amata piraktre asidagi changlakliba nupi adusu sofa da famduna killer nupa adubu kauduna adumak leirami adubu matam asida ripan adu yamna kana laurakpadagi changlakliba nupi adu ripangi manakta laklami aduga ripangi mafamda laudanabagi damak ngasai killer nupa aduna dap tawramba adudagi hena yamna sathina ripangi mafamda nupi aduna kinabagi damak dap tawba horaklami aduga ripannasu magi manakta changsalakliba nupi adugi makhutta mafam aduda leiramba pot amana tawduna sohalami adubu nupi adu magi makhutta sokliba adu karisu thausadabi mafam aduda ripanbu tumina leinabagi damak hairamlaba matungda ka adudagi thokhirami aduga ka adugi thong adu lonsinduna thanami matang asida aikoina karigumba amadi khangba ngami adudi killer nupa amadi nupi makhoi ani asi angangsingbu phajinduna mafam asida angangsinggi organ asibu lawthoklibani adubu makhoina asumna tawriba asi kari maramgi damak tawribano haiba hojik phawbagi oinadi aikoina khangba ngamdri killer nupi aduna tholaktringaigi mamang
Alana aduna mafam aduda leiramba phone amabu paiduna police ta call torami aduga makhoigi mateng pangnabagi damak police ki mafam da hairami killer nupi adusu mathakta gi tapna tapna kumlaklibani killer nupi aduna makhoigi mafam aduda yoraktringai gi mamang Alana na killer nupa adugi body adubu makhong paiduna singthokhirami yum adugi maninglomdagi killer nupa adugi asiba body adu puthoraklaba matungda napi yamna songba mafam amada thamami aduga nupa adugi mathakta napi kaya marom amasu kupsanduna thanamli killer nupi aduna asum kumlakpa matamda ngasai Alana na toramba phone adugi mari adu thengnarami aduga phone adu asum yenglakpa matamdagi di killer nupi adugi wakhanda jingnaba amadi fawraklami asidagi killer nupa adugi mafamda nupi aduna call tawraklami nakal amaromda Alana adusu magi masada taidiba ising adubu loina sengtokpa loiraba matungda ngasai mana ihana lotkhiba korkos jamna leiba kebil manung aduda sangsinduna thang ama paiduna lotlaga leirami killer nupi adusu mafam aduda killer nupa adugi mafamda hanjana call tawrami adubu killer nupa adudi phone kari amata pairak amde asidagi killer nupi adugi masada hena chingnaba fawraklami aduga phone adu hanjan tawsanba matamda yum adugi mapandagi phone gi ring chatpagi makhol ama taraklami asidagi killer nupi adu mapanda killer nupa adu leibra haina yengnabagi damak mapanda tholaktuna phone adu tawsilami aduga napi asongba marak aduda napi kharana kupsanduna killer nupa adu siduna leiramliba adu uba matamda killer nupi adu aduki matik yamna sawningba amadi nungaitaba fawrami killer nupi asina mapanda thokringai tanja asi lauduna Alana adusu mana lotlamliba mafam adudagi tholaktuna room amada changsin khirami killer nupi adusu yum adugi manungda amuk yamna sauna sanglaktuna ka amadagi singjang amabu paiduna mafam aduda leiriba mi adubu thiba horaklami room kayada changduna kana leige haiduna yenglaklami aduga Alana su room amagi manungda makutta thang macha amabu paiduna lotuna leiribani aduga amuk killer nupi adusu Alana na leiriba room aduda amuk changlaklami aduga hauji killer nupi asina changlakliba room asi magi room oirami maram asina magi pochai sing adubu mafam chana thamlaba matungda bathroom manungda changkhirami killer nupi asina bathroom da changkhringai gi tanja asi lauduna Alana adusu mafam adudagi tapna tholaklami aduga mana tholakpa matamda soibadagi mafam aduda leiramba suitcase amada thengbadagi makhon thokhirami makhol adu hektabadagi bathroom manungda leiramba killer nupi adusu prap mapanda tholaklami aduga Alana su killer nupi asi mapanda tholaklani haiba asi khangbadagi phamung makhada changsenduna makhutta thang adu paiduna lotuna leiribani aduga killer nupi aduna su Alana adu phamung adugi makhada lotuna leire haiba asi khangbadagi phamung makha aduda changlaktuna Alana gi mathakta attack tawba horaklami adubu Alana su masa ngakthokjanabagi damak yamna kanna hotnarami aduga Alana adu phamung maninglom adudagi phawduktuna bathroom manung aduda chensenduna thong adugi lok adu thingjanduna makhutta thang adu paiduna yamna mathwai wana yamna kijana leirami adubu killer nupi asisu araiba nupi amadi natte maram asina mana ngasai pairakhiba singjang aduna bathroom adugi thong adubu jankhaiba horaklami killer nupi asina sumna torokpa asida Alana di yamna kiraduna makhutta thang adu pairaga kaptuna leiribani killer nupi aduna thong adu khara yankhairaba matungda makhut adu thingjalaktuna lok adu hangnabagi damak tawraklami adubu matam asida killer nupi adugi makhutta Alana na pairiba thang aduna lelaklami makhoi anina asumna muknaduna leiringai matam asida yum asigi makhada police lakpagi siren khongbagi makhol adu taraklami police lakpagi makhol adu tabadagidi killer nupi aduna Alana adubu mafam aduda thanamlaba matungda police aduga thengnanabagi damak makhada kumkhirami aduga mana thong adu hangtoktringai gi mamangda makhoigi TV adugi volume adu yamna kanna leikhatlami maramdi Alana na lauraklabasu police aduna tadanabagi damaktani asidagi killer nupi aduna thong adu hangtokpa matamda police ama leptuna leirami aduga police adusu yamna singba police ama oibana killer nupi adugi mafamda ising glass amatabu thakke haiduna hairami killer nupi aduna ising lauthokpa changkhringai gi mamang police aduna su yum adugi koiba aduda koyeng yengba horaklami aduga yum adugi manungda isai saina leiriba sing adu uba matamda police adugi masada su mafam asida karigumba kharadi tawre haiba asi khangami maram asina mafam asida police adusu yamna section magi nongmai adu paiduna check tawba horaklami aduga nakal amaromda Alana adusu magi
thong adu thugaibagi muhutta floor adubu thugaiduna makhada taraklami aduga pulisna leiriba maikai adomda laami aduga pulis adugi mafamda mana thokliba thauduksing asigi wari asi liba loidringaigi mamang pulis adu killer nupi aduna mana pairiba singjang aduna maninglomdagi hairakduna mafam aduda hatokhirami asumna tawba asida Alana aduki matik yamna kiba henkalaklami aduga Elana adu killer nupi adugi mafamdagi nanthoknabagi damak yamna kanna chelaklami aduga killer nupi aduna su pulis aduna pairakliba nongmai adubu paiduna Elana adubu hatnabagi damak nongmai aduna su kaplaklami adubu Elana su mathwai adu hingjanabagi damak yamna kanna chelaktuna killer nupi aduna kaplagliba nongmai adudagi su mathwai adu kanjarami asumna yamna wana Alana adu yom adugi mathakta chenkalaklami Alana na jum adugi mathakta chenkhatkiba aduda killer nupi aduna su Elana adubu hatnabagi damak tanaraklibani killer nupi aduna chelakpa matamda asiba pulis adugi dead body aduna mangonda khurau tharami asidagi sauraduna dead body adubusu stair adudagi makhada inthakirami killer nupi aduna mathak aduda nongmai adu paiduna Elana adubu hatnabagi damak yamna chekshana laami adubu Elana na machi amada lumduna leiramlaga killer nupi adugi mafamda attack tawrakpa matamda killer nupi adu stair adudagi nanthaduna makhada ontharaga takhirami asigi tanja asi lauduna killer nupi adugi mafamdagi so adu lauduna Alana na magi mawpanupana leiriba room aduda changlaklami aduga mawpanupa adubu tekta kaidana leiramba adu uba matamda yamna harauna chetna konduna kapami ripangi makhutta pulamliba jotli adubu kakthatnabagi damak chenso adu paiduna Alana na kakthalami aduga makhoi ani mafam adudagi mawpanupa adubu kanduna kumlakpa matamdadi stair makha aduda killer nupi adu taduna leiramde maramdi killer nupi adu ngasai wanthakiba adudagi gyan taraktuna mafam adudagi Alana amadi ripan makhoi anibu hatnabagi damak tuminna lumduna leire haibani asidagi ripan amadi Elana makhoi ani su killer nupi aduna tadanabagi damak yapna tapna makhon kari amata thoandabi stair aduda tapna kumlaklami aduga hauji makhoi anina lakliba asi yom asidagi nanthokduna chatkinabagi damak kitchen leiriba adongi thongnaw aduda lithoknaba laklibani makhoi anina asum tholakpa matamda pulis adugi asiba dead body adu uba matamda ripan adudi yamna kiraduna kanna lawraklami ripanna lawrakpagi makhol asi taba matamda lumduna leiramba killer nupi adusu makhoigi leifam adu khangladuna thoklaklami killer nupi adu tholaklaba matungda angang ani adubu phanabagi damak killer nupi aduna hodarami aduga angang ani aduga killer nupi aduga mafam aduda fight tawba horaklami adubu angang ani adu subana killer nupi adugi mafamdagi mapangan kanba helami maram asina killer nupi adubu angang ani aduna tawduna namsillaga thanami aduga angang ani adudi mafam adudagi mathwai hingnabagi damak chenthoraklami makhoi anina mafam adudagi chenthorakpa matamda Alanagi makhongda karigumba amana thinkirami asidagi Alana adu fajana chenba ngamlamde maram asina ngasai garida yaurakhiba makhoigi khongupsing adubu lawthoktuna tongnabagi damak tawrami aduga makhoigi matungda haujik killer nupi aduna su hawgatuna tanaraklibani makhoi anina chenthorakpa matamda garage cycle ama leiriba adu ubadagi cycle adu thauduna thokpa hawraklami aduga killer nupi adusu mafam aduda hawgalaktuna angang ani adugi matungda tanarakpa hawraklibani angang ani aduna cycle adu hek thogdorakpa hawrakpaga cycle gi chen adu takhirami asidagi killer nupi adusu makhoigi matungda masa adu sekna angang ani aduga namnaruba adugi masa adu khara sona thoklaklami angang ani adusu amuk mathwai hingjanabagi damak police ki car leiriba aduda chensenduna car manung aduda gari adu lock tawsanduna phammaga leirami adubu killer nupi adusu amuk angang ani na leiriba police ki gari adugi mathakta kakhatuna angang adugi mafamda attack tawba hawraklami Alana na su police ki gari manungda yauriba radio aduda police singi mafamda makhoi hujik awabada tare makhoigi mateng pangbinabagi damak inform tawkhirami aduga killer nupi aduna su hujik gari adugi mathakta kakhatuna gari gi glass sing adu thugaiba hawraklibani gari gi mamangi mingsel adu killer nupi aduna thugairakpa matamda glass adu kairak
ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯂꯥꯅꯥꯅꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯟꯕ꯭ꯔꯦꯛ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯉꯝꯊꯕ ꯑꯗꯨꯅ ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯟ ꯑꯀꯥꯏꯕ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯆꯦꯟ ꯇꯥꯈꯤꯕ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯤꯡꯅ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯁꯨꯖꯟꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯗꯕꯤ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯊꯧꯔꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯔꯛꯇꯕꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅ ꯆꯦꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯤꯗꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯅꯨꯡ ꯑꯆꯧꯕ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ ꯅꯨꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯂꯥꯅꯥ ꯑꯃꯗꯤ ꯔꯤꯄꯟ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯅꯤꯅ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯟꯅꯔꯛꯂꯝꯃꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯔꯤꯄꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯗꯨꯗ ꯑꯂꯥꯅꯥꯁꯨ ꯃꯈꯣꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯛꯊꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯤꯂꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯔꯦꯗꯤꯑꯣꯗꯒꯤ ꯑꯂꯥꯅꯥꯅ ꯄꯥꯎ ꯄꯤꯈꯤꯕ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯄꯥꯎ ꯄꯤꯔꯛꯂꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯊꯤꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯗꯨꯅ ꯀꯤꯂꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯕꯨ ꯀꯟꯕꯤꯔꯤꯕꯅꯤ ꯑꯂꯥꯅꯥ ꯑꯃꯗꯤ ꯔꯤꯄꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯊꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡ ꯌꯥꯝꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯌꯥꯎꯔꯒꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ